ꯍꯧꯈꯤꯕ ꯇꯥꯡ 13ꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯨꯀꯤ ꯁꯨꯀꯤ ꯂꯨꯆꯤꯡꯕꯅꯦꯅ ꯇꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯒꯔ ꯀꯤꯞꯀꯦꯅ ꯑꯩꯈꯣꯏꯒꯤ ꯏꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯊ꯭ꯔꯦꯠ ꯇꯧꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯊꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞꯁꯦ ꯆꯦꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯁꯨ ꯀꯃꯥꯏꯅ ꯊꯝꯕꯤꯔꯦ? ꯂꯤꯔꯤꯟ ꯃꯅꯤꯄꯨꯔꯁꯤ ꯑꯉꯛꯄ ꯏꯟꯗꯤꯌꯥꯁꯤ ꯑꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯁꯤ ꯍꯥꯏꯔꯔꯣꯏꯒꯦ ꯏꯟꯗꯤꯌꯥꯁꯤ ꯑꯉꯛꯄ ꯃꯌꯥꯝ ꯂꯩ ꯀꯣ ꯏꯟꯗꯤꯌꯥꯁꯤ ꯌꯥꯝ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯀꯣ ꯑꯥꯏ ꯑꯦꯝ ꯏꯟꯗꯤꯌꯟ ꯀꯣ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯉꯛꯄ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯊꯤꯌꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯤꯕꯗ ꯀꯩꯁꯨ ꯀꯥꯏꯔꯔꯣꯏꯀꯣ ꯑꯗꯣ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯋꯥꯔꯤ ꯄꯨꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤꯁꯤꯃꯗꯤ ꯀꯣ ꯑꯉꯛꯄꯁꯤꯡ ꯆꯜꯂꯝꯕꯗꯤ ꯌꯥꯔꯣꯏ ꯀꯣ ꯃꯁꯤꯗꯤ ꯃꯨꯠꯄ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯔꯣꯟꯁꯤꯒꯤ ꯂꯤꯗꯔ ꯈꯔꯁꯤꯅ ꯑꯉꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯆꯜꯍꯜꯂꯦ ꯀꯣ ꯍꯧꯖꯤꯛ ꯇꯥꯏꯒꯔ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤ ꯀꯅꯥꯅꯣ ꯍꯨꯏꯁꯤ ꯃꯥꯁꯤ ꯀꯅꯥꯅꯣ ꯌꯥꯝ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯅ ꯀꯔꯤꯅꯣ ꯃꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯊꯣꯟꯖꯜꯂꯦ ꯀꯣ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯤ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯆꯥꯕ ꯇꯨꯝꯕ ꯈꯪꯗꯅ ꯑꯗꯒꯤ ꯁꯤꯕ ꯊꯋꯥꯏ ꯀꯠꯈꯤꯕ ꯃꯌꯥꯝ ꯌꯥꯎꯅ ꯉꯁꯥꯏꯒꯤ ꯍꯦꯡꯗꯅ ꯍꯥꯠꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯁꯛꯅ ꯁꯣꯟꯅꯔꯤꯁꯤ ꯑꯩꯈꯣꯏ ꯑꯇꯥꯡꯕ ꯑꯊꯧꯕꯅꯤꯅ ꯑꯩꯈꯣꯏ ꯁꯣꯟꯅꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯉꯁꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯆꯥ ꯄꯥꯏꯁꯤꯜꯂꯒ ꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯝꯉꯝ ꯄꯣꯠꯇꯦꯀꯣ ꯃꯁꯤꯗꯤ ꯃꯤꯌꯥꯝꯗ ꯑꯗꯨꯝ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕꯁꯨ ꯀꯤꯌꯦꯕꯀꯣ ꯌꯨꯝꯗ ꯂꯩꯕꯁꯨ ꯀꯤꯔꯦ ꯄ꯭ꯔꯖꯥ ꯑꯃ ꯀꯃꯥꯏꯅ ꯀꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯇꯥꯏꯒꯔ ꯍꯥꯏꯕ ꯅꯤꯄꯥꯁꯤꯒꯤ ꯃꯄꯥꯡꯒꯜ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯀꯤ ꯃꯄꯥꯡꯒꯜꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨꯅ ꯈꯨꯅꯦꯛ ꯇꯧꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯗ ꯈꯨꯅꯦꯛ ꯇꯧꯕꯁꯨ ꯌꯥꯏ ꯁꯦ ꯂꯨꯄꯥ ꯀꯔꯣꯔ 2 ꯄꯤꯔꯒꯦ 3 ꯄꯤꯔꯒꯦ 5 ꯄꯤꯔꯒꯦ ꯀꯣ ꯀꯔꯣꯔ 3 4 5 ꯄꯤꯔꯒꯦ ꯀꯣ ꯀꯔꯣꯔ 4 5 5 ꯄꯤꯔꯒꯦ ꯅꯪ ꯍꯥꯠꯇꯣꯛꯑꯣ ꯀꯥꯏ ꯍꯥꯏꯔꯁꯨ ꯍꯥꯠꯇꯣꯛꯈꯤꯕ ꯌꯥꯏꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯕꯗꯅꯥꯝ ꯄꯤꯁꯜꯂ ꯂꯣꯏꯔꯦꯅ ꯑꯗꯣ ꯀꯥꯞꯄꯝꯃꯦꯌꯦ ꯇꯣꯝꯕꯗꯣ ꯀꯥꯞꯄꯝꯃꯦꯌꯦ ꯀꯩꯗꯧꯕꯩꯅꯣ ꯗ꯭ꯔꯒ ꯂꯂꯣꯟꯕꯩꯅꯦ ꯅꯠꯇ꯭ꯔꯒꯅ ꯇꯣꯝꯕꯗꯣ ꯀꯥꯞꯄꯝꯃꯦꯌꯦ ꯀꯥꯊꯨꯀꯟ ꯇꯧꯕꯩꯅꯦ ꯇꯣꯝꯕꯗꯣ ꯀꯥꯞꯄꯝꯃꯦꯌꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨ ꯇꯧꯕꯩꯅꯦ ꯀꯥꯏꯅ ꯕꯗꯅꯥꯝ ꯄꯤꯔꯛꯄꯁꯨ ꯌꯥꯔꯤꯕꯀꯣ ꯑꯗꯨꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯆꯠꯈ꯭ꯔꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯇꯥꯏꯒꯔ ꯍꯥꯏꯕ ꯅꯤꯄꯥꯁꯤꯅ ꯃꯥꯅ ꯉꯥꯡꯕ ꯚꯤꯗꯤꯑꯣ ꯑꯣꯗꯤꯑꯣ ꯑꯃ ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕꯗꯨ ꯎꯕꯤꯔꯝꯃꯅꯤ ꯂꯤꯔꯦꯟꯀꯣ ꯏꯔꯦꯡꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯥꯒꯥꯒꯤ ꯃꯥꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯃꯗ ꯉꯥꯡꯅꯕ ꯃꯥꯜꯂꯤꯀꯣ ꯀꯅꯥꯅꯣ ꯁꯤ ꯆꯤꯞ ꯅꯠꯇ꯭ꯔꯣ ꯀꯥꯏꯅ ꯍꯥ ꯃꯗꯨ ꯃꯥꯅꯤ ꯍꯥꯏꯗꯤꯀꯣ ꯑꯗ ꯑꯁ ꯑꯩ ꯇꯥꯏꯒꯔꯅꯦ ꯇꯥꯏꯒꯔ ꯍꯥ ꯀꯥ ꯅꯣꯛꯇꯅ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯣꯏꯔꯝꯕꯗꯨ ꯁꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯀꯌꯥꯝ ꯆꯪꯒꯗꯒꯦ ꯂꯨꯄꯥ 5,000 ꯆꯪꯒꯗ꯭ꯔോ ꯑꯩꯉꯣꯟꯗ ꯍꯥꯏ ꯌꯥꯗ꯭ꯔꯣꯗꯣ ꯒꯥꯏꯅ ꯃꯥꯅ ꯉꯥꯡ ꯁꯥꯟꯅ ꯇꯧꯀꯣ ꯑꯗ ꯑꯃꯗꯨꯅ ꯑꯗꯨ ꯅꯣꯏꯒꯤ ꯅꯨꯄꯥꯛꯇ ꯅꯣꯏꯅ ꯀꯨꯀꯤ ꯂꯦꯟ ꯑꯗꯨ ꯂꯦꯟ ꯃꯈꯥ ꯊꯥꯖꯤꯟꯕꯗꯨꯗꯤ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯊꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯀꯩꯗꯧꯔꯒꯦ ꯒꯥꯏꯅ ꯎꯁꯤꯠꯇꯅꯀꯣ ꯑꯗꯩ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔ ꯅꯠꯇ꯭ꯔꯣ ꯌꯥꯗ꯭ꯔꯗꯤ ꯂꯩꯔꯝꯃꯣ ꯀꯩꯅꯣ ꯁꯦꯝ ꯁꯥꯔꯝꯃꯣ ꯀꯥꯞꯊꯠꯂꯁꯤ ꯍꯥꯠꯇꯣꯛꯂꯁꯤ ꯒꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯇꯥꯏꯒꯔ ꯃꯁꯥꯅ ꯍꯥꯏꯖꯕꯅꯤꯀꯣ ꯀꯥꯞꯊꯠꯂꯁꯤ ꯍꯥꯠꯇꯣꯛꯂꯁꯤ ꯌꯦꯡꯉꯣ ꯅꯣꯏ ꯀꯌꯥꯝ ꯐꯥꯎꯕꯅꯣ ꯑꯩ ꯂꯥꯛꯀꯅꯤ ꯑꯉꯥꯡ ꯊꯥꯔꯛꯀꯅꯤ ꯀꯥꯞꯊꯠꯂꯁꯤ ꯍꯥꯠꯇꯣꯛꯂꯁꯤꯒ ꯍꯥꯏꯗ꯭ꯔꯣ ꯑꯗꯨ ꯍꯥꯏꯔ ꯐꯥꯎꯕꯗ ꯒꯣꯔꯃꯦꯟꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯗ꯭ꯔꯤ ꯍꯥꯏꯅ ꯉꯁꯤ ꯌꯥꯎꯔꯛꯏꯅꯦꯕ ꯈꯕꯔꯁꯤꯗꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯊꯃꯣꯏ ꯂꯨꯝꯃꯝꯒꯗ꯭ꯔꯥ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯀꯣ ꯍꯥꯠꯇꯣꯛꯅꯔꯁꯤ ꯀꯥꯞꯊꯠꯅꯔꯁꯤꯅ ꯍꯥꯏꯔꯕꯗꯨ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯇꯥꯏꯒꯔꯗꯨ ꯐꯥꯔꯦ ꯍꯥꯏꯕ ꯃꯍꯨꯠꯇ ꯇꯥꯏꯒꯔꯗꯨ ꯁꯨꯝ इन्वेस्टिगेशन तौरी मागी एविडेंस लेरेदना ऑडियो रिकॉर्डिंग दो ओ चुम्मा या लंबे अदुबु फर्स्ट इन्वेस्टिगेशन तौबा यारेना नत्रो कंप्लेन लाबनिना अदुना हजिक नगागी सिनाउसिनसु चिंखौ चिंजा अमदि नगाना ताबा मफमसिंदा कुकी सुगी लेरिबा एरा केम थमोइदम नाबजे सिदम सान ताक्रो ले मोय लेरेगा अखोई फ्रुट मचा मचा सिंदा किहनबी खोगनबी हा कुकी सिन तौरी मिथिनि ओबि सुम यंगबि गरा गसिं गरा नतेबा मिगी नगागी सिनाउसिन तताई फुगारानी ता फुगारानी मोहा हेन वाला लाले स्कोय सोयगरे ओपुम म कोंगा ग्यान सिनबि नत्रा अदि अदु तोरा थोक लाउ नुमि कापसनुनि नत्रो ए खोय आगांग खंग तौबनि ने नोय सावगनु ने आई ओ म कोंगा गेन हाय कोंगलु सिनबि नत्रा अदि खोयसु नुआरत्रे अदि नगागी सिनाउ खोय हाजिनिंगि सिमंग खोय मिचंग खोम बार तना खोय गन तौचनते अदुगुम प्रजादा किहन खंगलिबा लुने यादव थौतोय कंगुसिंगिदिना अखोय मणिपुरगी लेमादि खोय मुथपम संगे को मुथपिनम संगे लुगी मतिंग लौरा खोय तौतम संगे बको अदुना सागी एरिया से लेरिन कशु गनिगाय ओइदे को गनिगाय ओइदे लमेन तुयर थब करा को अदुम खरा लेरि हाबसिमदि अदुम कन्फर्म नि को अदुम सागी लेरि फिल्म जे खोय टाइगर का हम चावरे अदुना टाइगर की मागी मपांग हम कल्ली खोय कन हाय खोय कन हाय खोय गमजदे को गमजदे तबु खुने हायतारे सासने तब हायतारे को खुनेक सी सागी पोपी सी पाक्तकना सही मदा अनिरक लोमिना
ꯑꯗꯨꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯃꯌꯥꯝꯗꯨꯅ ꯀꯔꯣꯔ ꯊꯥꯗꯕꯗꯨ ꯀꯤꯔꯛꯑꯣꯏ ꯃꯣꯏꯗꯤꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯄꯨꯊꯣꯛꯑ ꯀꯥꯞꯄ ꯌꯨꯝꯗ ꯂꯩꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯍꯥꯠꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯉꯁꯤ ꯏꯁꯥꯒꯤ ꯑꯦꯔꯤꯌꯥꯁꯤ ꯇꯉꯥꯏ ꯐꯗꯅ ꯀꯔꯤ ꯍꯥꯏꯅꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯦꯄ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯖꯔꯤꯕ ꯁ꯭ꯇꯦꯖ ꯐꯥꯎꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯀꯣ ꯃꯍꯩ ꯊꯥꯛꯇ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯊꯧꯔ ꯂꯥꯛꯆꯈ꯭ꯔꯦ ꯀꯣ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯉꯁꯤ ꯁꯦꯡꯗꯣꯛꯆꯅꯤꯡꯉꯤꯁꯦ ꯂꯤꯔꯤꯟ ꯇꯤꯚꯤ ꯈꯨꯠꯊꯥꯡ ꯂꯧꯖ ꯁꯦꯡꯗꯣꯛꯆꯅꯤꯡꯉꯤꯁꯦ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯅꯤꯁꯥꯒꯤ ꯄꯣꯠ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯇꯧꯖꯔꯛꯇ꯭ꯔꯤꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯇꯉꯥꯏ ꯐꯗꯅ ꯀꯅꯥꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯤꯁꯥ ꯁꯤꯖꯤꯟꯅꯩ ꯅꯤꯁꯥ ꯆꯥꯏꯒ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯃ ꯉꯁꯤ ꯐꯥꯎꯒꯤ ꯁ꯭ꯇꯦꯖ ꯁꯦꯡꯗꯣꯛꯆꯔꯝꯒꯦ ꯃꯔꯝꯗꯤ ꯇꯥꯏꯒꯔꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯔꯦꯀꯣ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯈꯨꯅꯦꯛ ꯇꯧꯔꯛꯀꯗꯕ ꯌꯥꯝ ꯆꯤꯡꯅꯖꯕ ꯂꯩ ꯑꯩꯈꯣꯏꯗꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯥꯡꯈ꯭ꯔꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯩꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯩꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯟꯖꯜꯂꯒ ꯇꯥꯏꯒꯔ ꯔꯣꯗ ꯊꯣꯟꯖꯜꯂꯒ ꯉꯁꯤ ꯀꯛꯄ ꯉꯝꯃꯛꯄ ꯑꯗ ꯂꯝꯕꯤ ꯁꯦꯝꯕ ꯉꯝꯃꯛꯄ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇ꯭ꯔꯦꯅ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯒꯣꯔꯃꯦꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯌꯥꯏꯁꯨ ꯍꯥꯏꯗꯦ ꯌꯥꯗꯦꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯟꯖꯜꯂꯤꯁꯤꯁꯨ ꯂꯣꯟꯅ ꯌꯥꯏ ꯀꯩꯝꯇ ꯍꯥꯏꯗꯕꯤꯅꯤ ꯂꯩꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ RTI ꯊꯥꯔꯨꯕ ꯑꯩꯁꯨ ꯊꯥꯖꯔꯨꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯥꯖꯔꯨꯔꯦ ꯃꯣꯏꯒꯤ ꯄꯟꯆꯥꯌꯦꯇꯤ ꯔꯥꯖꯀꯤ ꯔꯣꯌꯦꯜ ꯀꯩꯅꯣꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯀꯩꯅꯣꯒꯤ ꯄꯟꯆꯥꯌꯦꯇꯤ ꯔꯥꯖꯀꯤ ꯊꯥꯖꯔꯨꯔꯦ ꯑꯗ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯃꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯐꯟꯗꯤꯡ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯒꯣꯔꯃꯦꯟꯅ ꯑꯦꯌꯥ ꯄꯤꯔꯣ ꯌꯥꯝ ꯍꯪꯖꯔꯨꯔꯦꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕꯗ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯂꯩꯇꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯈꯪꯕ ꯂꯩꯇꯦ ꯃꯗꯨ PWD ꯑꯃꯗ ꯍꯪꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯔꯤꯐ꯭ꯔꯦꯟꯁ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕ ꯂꯩꯀꯣ ꯑꯗꯨꯅ ꯑꯣꯟꯅ ꯇꯩꯅꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕ ꯍꯪꯉꯨꯕ ꯑꯩꯈꯣꯏꯐꯥꯎꯗ ꯑꯗꯨꯝ ꯁꯝꯇꯥꯏꯝꯁ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯉꯛꯄꯅꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯈꯔ ꯄꯨꯊꯣꯛ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯑꯉꯛꯄ ꯈꯔ ꯄꯨꯊꯣꯛ ꯍꯥꯏꯇꯥꯔꯒꯗꯤ ꯂꯤꯔꯤꯟ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯃꯁꯨ ꯑꯗꯨꯝ ꯑꯉꯛꯄꯒꯤ ꯃꯅꯨꯡꯗ ꯑꯃ ꯀꯣ ꯒꯦꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯄꯤꯅꯤ ꯑꯉꯛꯄ ꯈꯔ ꯄꯨꯊꯣꯛ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯄꯨꯊꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯈꯜꯂ ꯑꯗꯨꯝ ꯐꯪꯗꯧ ꯃꯥꯜꯂꯦ ꯈꯟꯕꯗꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕ ꯃꯌꯥꯝꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯄꯨꯊꯣꯛꯑ ꯅꯩꯅꯕꯤꯔꯣ ꯄꯤꯕꯤꯔꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯅ ꯐꯪꯅꯤ ꯀꯣ ꯍꯥꯏꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯑꯃꯒꯤ ꯃꯃꯤꯡꯗ ꯂꯝꯕꯤ ꯁꯦꯝꯒꯠꯂꯛꯄ ꯇꯦꯔꯣꯔꯤꯁ ꯑꯃꯒꯤ ꯃꯃꯤꯡꯗ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯌꯥꯝꯅ ꯀꯤꯅꯈꯠꯂꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯀꯤ ꯑꯦꯋꯥꯔꯗ ꯄꯤꯕꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯊꯕꯛ ꯐꯕ ꯁꯣꯁꯤꯌꯦꯜ ꯋꯥꯛ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯐꯕ ꯁꯣꯁꯤꯌꯦꯜ ꯋꯥꯛ ꯑꯃꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯤꯔꯣ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯄꯤꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯏꯒꯔ ꯄꯤꯕꯗ ꯇꯥꯏꯒꯔ ꯃꯃꯤꯡ ꯄꯟꯕꯗꯣ ꯀꯩꯁꯨ ꯀꯥꯏꯔꯔꯣꯏꯕ ꯍꯥꯏꯗꯤ ꯇꯥꯏꯒꯔꯁꯦ ꯑꯐꯥꯎꯕ ꯅꯤꯄꯥꯅꯦꯕꯀꯣ ꯑꯗꯨꯅ ꯇꯥꯏꯒꯔ ꯔꯣꯗ ꯊꯣꯟꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯤꯡ ꯍꯤꯡꯉꯤꯉꯩꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯒꯣꯔꯃꯦꯟꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯔ ꯄꯤꯕ ꯅꯠꯇꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯥꯏꯒꯔꯅꯦ ꯍꯥꯏꯁꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯥꯏꯒꯔꯅꯦ ꯁꯤ ꯃꯃꯤꯡ ꯂꯧꯔꯒ ꯊꯣꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯅꯤꯄꯥꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯁꯤꯌꯦꯜ ꯋꯥꯛ ꯇꯧꯕ ꯃꯤ ꯂꯩꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯆꯤꯡꯃꯥꯏꯁꯤ ꯄꯔꯦꯡ ꯀꯛꯊꯠꯂꯒ ꯆꯤꯡꯃꯥꯏꯁꯤ ꯄꯥꯛꯇꯛꯅꯅ ꯎ ꯋꯥ ꯀꯛꯊꯠꯂꯒ ꯑꯗꯩ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯐꯥꯗꯕ ꯀꯣ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯐꯥꯕꯤꯗꯕ ꯑꯗ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯉꯁꯤ ꯄꯔꯦꯡ ꯂꯣꯏꯅ ꯉꯁꯤ ꯆꯤꯡꯃꯥꯏ ꯀꯣꯛꯊꯣꯛꯄꯁꯨ ꯕꯦꯔꯥ ꯂꯩꯇꯕ ꯑꯗꯒꯤ ꯆꯤꯡꯃꯥꯏ ꯀꯛꯄꯁꯨ ꯕꯦꯔꯥ ꯂꯩꯇꯕ ꯀꯣ ꯑꯗꯩ ꯑꯃꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯍꯟꯅ ꯌꯦꯡꯍꯟꯕꯤꯗꯕ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯅꯤꯄꯥꯁꯤꯗ ꯁꯣꯁꯤꯌꯦꯜ ꯋꯥꯛꯀꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯋꯥꯛꯀꯤ ꯑꯣꯏꯅ ꯑꯦꯋꯥꯔꯗ ꯄꯤꯕꯒꯥꯏꯁꯤꯕꯨ ꯂꯥꯜꯂꯤꯕ ꯑꯃ ꯊꯤꯡꯕꯤꯌꯨꯅꯦ ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯀꯥꯏ ꯄꯣꯀꯦꯠ ꯃꯅꯤ ꯅꯝ ꯍꯥꯗꯅ ꯒꯨꯟꯗꯥ ꯇꯧꯗꯧꯗꯅ ꯍꯥꯏꯋꯦꯁꯤꯡꯗꯒꯤ ꯅꯝ ꯍꯥꯗꯅ ꯈꯥꯏꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯁꯦꯝꯒꯠꯂꯛꯏꯅꯤꯀꯣ ꯗ꯭ꯔꯒ ꯊꯥꯔꯒ ꯁꯦꯝꯒꯠꯂꯛꯄ ꯄꯩꯁꯥ ꯐꯪꯉꯛꯄ ꯄꯩꯁꯥ ꯂꯝ ꯑꯗꯒꯤ ꯍꯥꯏꯋꯦꯁꯤꯡꯗꯒꯤ ꯅꯝ ꯍꯥꯗꯅ ꯐꯪꯉꯛꯄ ꯄꯩꯁꯥ ꯃꯌꯥꯝꯗꯨꯅ ꯀꯠꯊꯣꯛꯑꯒ ꯑꯃꯨꯛ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯑꯃꯨꯛ ꯇꯥꯏꯒꯔ ꯔꯣꯗꯀ ꯊꯣꯡꯒꯠꯇꯅ ꯁꯦꯝꯒꯠꯂꯛꯏꯁꯦ ꯃꯁꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯋꯥꯛ ꯇꯧꯕ ꯃꯤꯁꯦ ꯁꯤꯗꯩꯗ ꯑꯦꯋꯥꯔꯗ ꯄꯤꯗꯅ ꯀꯔꯝꯕꯗ ꯄꯤꯗꯣꯏꯅꯣꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯅ ꯃꯤꯌꯥꯝ ꯀꯠꯊꯣꯛꯇꯅ ꯀꯠꯇꯅ ꯄꯤꯗꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯣ ꯃꯤꯌꯥꯝꯗꯒꯤ ꯅꯝ ꯍꯥꯗꯅ ꯂꯨꯠ ꯄꯥꯠ ꯇꯧꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯗꯒꯤ ꯒꯨꯟꯗꯥ ꯇꯧꯔꯒ ꯇꯦꯛꯁ ꯂꯧꯔꯒ ꯗ꯭ꯔꯒ ꯊꯥꯔꯒ ꯑꯗꯒꯤ ꯐꯪꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯛ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯥꯏꯒꯔꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯑꯦꯋꯥꯔꯗ ꯄꯤꯒꯗꯧꯕꯅꯤ ꯁꯤ ꯍꯥꯏꯅ ꯄꯣꯠꯇꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯔ ꯀꯧꯕꯤꯔꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯑꯣꯐ ꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ 2026ꯀꯤ ꯕꯦꯁ ꯑꯣꯐ ꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤꯀꯣ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯊꯕꯛ ꯇꯧꯕꯗ ꯕꯦꯁ ꯑꯣꯐ ꯗ ꯑꯦꯋꯥꯔꯗꯁꯦ 2026ꯀꯤ ꯑꯦꯋꯥꯔꯗꯁꯦ ꯇꯥꯏꯒꯔꯗ ꯄꯤꯔꯅꯤꯅ ꯍꯥꯏꯕꯤꯔꯣ ꯀꯣ ꯑꯩꯈꯣꯏꯁꯨ ꯈꯨꯗꯛꯇ ꯈꯨꯕꯥꯛ ꯌꯥꯎꯖꯧꯒꯦꯕ ꯑꯩꯈꯣꯏꯁꯨ ꯂꯤꯔꯦꯟ ꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯃꯌꯥꯝ ꯈꯪꯒꯠꯂꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯍꯟꯗꯛꯀꯤ 26 ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯗ 26 ꯔꯤꯄꯕ꯭ꯂꯤꯛꯀꯤ ꯑꯦꯋꯥꯔꯗ ꯄꯤꯕꯗ ꯈꯪꯒꯠꯄꯗ ꯇꯥꯏꯒꯔ ꯌꯥꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯠꯂꯤ ꯃꯣꯏꯁꯦ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯁ꯭ꯇꯦꯖꯁꯦ ꯀꯣ ꯑꯗꯨꯕꯨ ꯃꯊꯪ ꯆꯍꯤꯒꯥꯗ ꯁꯣꯏꯅ ꯄꯤꯔꯛꯑꯅꯤ ꯀꯣ 27 ꯑꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯕ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯕ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯗ꯭ꯔꯒꯀꯤ ꯋꯥꯔꯁꯦ ꯍꯦꯟꯖꯤꯜꯂꯛꯇꯕ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤꯔꯣꯟ ꯍꯥꯠꯅꯕꯁꯨ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯔꯣꯟ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯇꯥꯏꯒꯔ ꯍꯥꯏꯕ ꯅꯤꯄꯥꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯉꯁꯥꯏ ꯈꯨꯟꯒꯤ ꯚꯤꯂꯦꯖ ꯑꯃꯗ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯃꯗꯨꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯑꯃ ꯏꯔꯒ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯗꯣ ꯑꯗꯨꯈꯛ ꯅꯠꯇꯕ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯃꯁꯥꯅ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯔꯒ ꯑꯣꯄꯟꯗ ꯀꯣ ꯂꯩꯔꯝꯃꯨ ꯅꯪ ꯀꯥꯞꯊꯠꯂꯁꯦ ꯍꯥꯠꯇꯣꯛꯂꯁꯦꯅ ꯍꯥꯏꯕ ꯉꯝꯃꯕ ꯃꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯕꯤꯗꯦꯟꯁ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯂꯤꯔꯤꯟ ꯃꯁꯤ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯉꯁꯥꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ
kuki shu group sing na di kem thamai da bani den naga adu maru na naga tabala ma tare ko adu thamai da hai je masidi maram cha po ne ko tabi ko to mi tabi dre mamang na ngana na su ko ngana na su se asgi liang ma gi magang no matang du da thugaira me watching se thugaira me kuki len thajal me adu gi lai ba food hin naga council gi sinau sing na adu achum bala na gi puthok pi yo na lambi hak thingu bu do government na kaura ga ora tere na food hin naga council da kai kai no hai theme ga na ko theme na hai ba gi moi chawna gi bi gi le paper da ana irang tawri ba mi nomai ka bi mi karan dor kangu sinduna phadre pundre sum kan duga niyom chumna thawk tobi yo na hai kangu sinduna kauraga compromise themjal e adadi si kanomo chana drosi le aduna yumda le situation bi yo le no ji ko situation bi yo mutam jam bera ni aduna question hang ba le ni section bi yo khumjai khu section ngai ni dra nang na si kai hang mano ga na hang le ju kana hang ni ja ja hai ko su ya e ko aduna ko je section ngai wi o ya phum hai tham jage